Transnational Conference के मरी लेना NIA Phakhiba Seiminlun Gangte NIA की Special Court na ngarang NUMIT kuntrani Judicial Custody da Remand Pikhre hiram asigi matang da press na phangba pau amana hai haukiba September gi tang kuntra da NIA na Churachandpur district ki mafam amadagi Phakhiba Seiminlun Gangte gi remand period loikiba da loinana New Delhi da laiba NIA की Special Court da ngarang puthoki maduda NIA की Judge Sanjoy Gakna Seiminlun Gangte bo NUMIT kuntrani gi Judicial Custody da Remand Pikhre Manipuri thoriba irang asiga mari leinaba thodok amada chahi asigi July tang 18 da NIA na Seiminlun Gangte bo anti-terror law gi makhada unlawful activities prevention act panduna su moto case ama register tawki Myanmar amasung Bangladesh ta base tawba militant group singda lautuna duna India da laiba lal huluf khara gi luchingba singna kanglup ki irang thokhanduna government of India gi mathakta lal hawi madugi damak militant group ki luchingba sing aduna nongmai amadi nongmai maru sing lainaba sel thara e nongmai amadi nongmai maru sing adu ngamkhai wangmadagi posilakpa yauna northeast state singda base tawba terror outfit ki khuthangdagi phangba ngambi haiba wafam NIA na Seiminlun Gangte gi mathakta thejin humjinbada khangba ngamle makha taba thejin humjinbagi thabak akanba muong da sathari haina NIA Special Court thamki